MSTV meeting ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃꯥꯏꯊꯦꯡ ꯀꯨꯟꯖꯁꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯃꯔꯛꯀꯤ ꯄꯥꯎ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯍꯥꯛꯀ ꯐꯝꯃꯥꯟꯅꯔꯤꯕ ꯌꯨꯝꯊꯪꯅꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯥꯝꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯒ ꯒꯧꯍꯥꯇꯤꯗ ꯎꯅꯈ꯭ꯔꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯅ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯂꯨꯆꯤꯡꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯅꯗꯨꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯁꯤꯡꯒꯤ ꯆꯥꯎꯈꯠꯅꯕ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯤꯚꯝꯁꯤꯡ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯈꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯁꯥꯝꯗ ꯈꯨꯟꯗꯥꯔꯤꯕ ꯃꯅꯤꯄꯨꯔꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯥꯏꯈꯠꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥ ꯈꯟꯅꯈꯤ ꯄꯟꯕ ꯌꯥꯏ ꯃꯗꯨꯗꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ 13ꯇ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯗꯨꯙꯄꯇꯤꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯤ ꯌꯨꯅꯤꯇꯤ ꯀꯟꯚꯦꯟꯁꯟꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯅ ꯊꯧꯔꯝ ꯑꯗꯨꯗ ꯃꯍꯥꯛꯀ ꯐꯝꯃꯥꯟꯅꯔꯤꯕ ꯑꯁꯥꯝꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯒ ꯑꯊꯨꯕꯗ ꯎꯅꯗꯨꯅ ꯑꯁꯥꯝꯗ ꯈꯨꯟꯗꯥꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯎꯅꯗꯨꯅ ꯅꯥꯀꯜ ꯑꯅꯤꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯕ ꯂꯩꯈ꯭ꯔꯕꯅꯤ कक्सिंग डिस्ट्रिक्ट पुलिसना डिस्ट्रिक्ट असिदा लॉ एंड ऑर्डर की फिवम फगलकनबा पाइखलकपा थबक की मनुंग चन्ना ngasi अयुक सेरौ बाजार अमदी सेरौ ममांग लेकाई की एरिया सिंगदा थीब हुंबगी थबक चथखरे थीब हुंबगी थबक अदु डिस्ट्रिक्ट असिगी एसपी टीएस बिक्रमजीत अमदी एडिशनल एसपी ऑपरेशन बिनोय चोंगथाम की मीटिंग मखादा कक्सिंग कमांडो अमदी सुगुनु पुलिस स्टेशन की अपुनबा टीम अमना चथखिबनी नुपी पुलिस यावना तकी निपान मखाई फावा चथखिबा थीब हुंबा अदुदा सेरौ बाजार अमदी सेरौ ममांग लेकाई युम 35 चंगदुना थीब हुंबगी थबक चथखि ngasi थीब हुंबा अदुदा थोइदोपा मिफा मिपुन अमता यावखिदि हाइरि All Manipur Bodybuilders Association Sinduna Hokiba Chahi Lisingani Kolumdogi December 8 amasung 10 da numit nini chupna Jenimski Mipun Sangda Pangthokiba Humpumathoi suba Mr Manipur Overall Champion Takraba Kaksing District ki Bodybuilder Maibam Robert Yauna Kaksing District ki Mana Fanglakraba Bodybuilder Singbo Harau Taramna Okre Kaksing District Bodybuilders Association Kaksing na Sinduna Kha Manipur College Kaksing gi Multipurpose Hall da Pangthokiba Bodybuilder Singbo Okagi Tharamaduda KSS Gunadhar President KDBBA Naurem Nopur Proprietor Bubon Brickfield Amashung KDBBA gi Donor and Chanatomba Vice President Amashung Donor KDBBA Amadi SH Santa Sharma Donor KDBBA na Thoramapu Sing Oina Saruk Yaki ngasi okiba mana phanglakraba bodybuilder sing adudi Maibam Robert Mr Manipur Overall Champion Thoksom Rishika second place Women Physique Khumuksam Pathau third place Junior 70 kg amashung Naurem Gayatri 5th place Women Physique ni ngasi Okraba bodybuilder sing aduda KDBBA gi maikaidagi lengyar memento amasung sial gi manasing piduna puning thagotki ngasi gi tharongi manung chena Manipur gi ahanba Mr India tarakki ba laikhidraba Mr India maipak amasung Manipur gi thokliba kangluk gi irang asida Manipur gi lamkhai kaiba yaroi haina lamkhai ngaknaba hotnabada thawai katkraba athobasing gi mafamda min anitumina leptuna ikai khumnabasu utki Santa Khaidimna iba bandi halakpa haina mingthunba like amangasi Physical Education and Sports Sciences Manipur University Kanchipur da haungnabi matung ina phongkhre like phongbagi tharom aduda wangkhai SC gi MLA Thangjam Arun Kumar Manipur University gi retired professor Huirem Bihari Radio Playwright Moirangthep Inau Amadi Playwright K Raghumanina President Member Oina Saruk Yaki Thoromaduga Mailenina Aiba Santa Khaidemna Fongdorakpada Angang Oringaidagi Hauduna Karigumba Khara Iningbagi Wakholon Foraki Thamoi Deleiba Aningba Apamba Khara Fongdoktuna Miyamda Pautambagi Apamba Kaya Laki Matamna Purakpa Khudongchadaba Khara Leibadagi Matam Chana Fongdokpa Ngamkhidrabasu Ngasidi Miyamda Fongdokpa Ngamliba Simak Yama Nungai Hainasu Fongdoki 1973-74 da aigi wakhalda asigumlaba aikoigi inimbagi wakhalama leiba samasigi woliba phibam sida inimbagi wakhalama phawraki 19 Tongning ba tawba yai haining ba haiba yai fangpham
ꯊꯣꯛꯇꯕꯗ ꯔꯥꯏꯠ ꯃꯌꯥꯝ ꯑꯃ ꯀꯨꯀꯤ ꯏꯂꯤꯒꯦꯟ ꯃꯥꯏꯒ꯭ꯔꯦꯟꯁꯤꯡꯗꯨꯗ ꯐꯪꯖꯤꯜꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯍꯥꯏꯕ ꯌꯥꯏꯌꯦꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯣꯇꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯀꯤ ꯅꯣꯡꯃꯩ ꯑꯐꯕ ꯄꯥꯏꯍꯟꯕꯤꯒꯅꯨ ꯍꯥꯏꯕꯁꯤꯗ ꯑꯗꯨꯝ ꯈꯪꯉꯤ ꯃꯈꯣꯏꯒꯤ ꯃꯦꯟꯇꯦꯂꯤꯇꯤ ꯁꯔꯀꯥꯔꯁꯦ ꯃꯈꯣꯏꯅ ꯄꯥꯏꯔꯒ ꯃꯅꯤꯄꯨꯔꯁꯦ ꯊꯨꯒꯥꯏꯒꯦ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯃꯈꯣꯏꯗ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯜꯂꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯄꯥꯡꯒꯩ ꯌꯥꯡꯗꯣꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝ ꯊꯧꯅꯥ ꯍꯥꯞꯄꯒꯤ ꯊꯧꯔꯝꯗ ꯃꯍꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯄꯥꯡꯒꯩ ꯌꯧꯗ꯭ꯔꯤꯉꯩꯗ ꯈꯨꯔꯥꯏ ꯄꯨꯊꯤꯕ ꯑꯃꯗꯤ ꯈꯨꯔꯥꯏ ꯂꯝꯂꯣꯡ ꯅꯥꯟꯗꯩꯕꯝ ꯑꯃꯗꯤ ꯆꯂꯥꯟꯊꯣꯡ ꯈꯨꯔꯥꯏ ꯅꯣꯡꯃꯥꯏꯊꯦꯝ ꯂꯩꯔꯛ ꯈꯨꯔꯥꯏ ꯍꯩꯀ꯭ꯔꯨ ꯃꯈꯣꯡ ꯈꯨꯔꯥꯏ ꯈꯣꯃꯤꯗꯣꯛ ꯃꯨꯁꯂꯤꯝꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯍꯣꯇꯦꯜꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯂꯝꯕꯤꯗ ꯃꯍꯦꯁꯣꯔꯕꯨ ꯇꯔꯥꯝꯅ ꯑꯣꯛꯈꯤ हाईवे चिंग मतम थिंगे लैबी मैम लोग वाहन हौजदी कई है याम नंगो अल्लाह ऑफर की ऑर्गेनाइजेशन में लेकर कोतू वाले कइनो खरे को कोतू दुने कई है ना वो नहान पाबिरंग गनी स्टेट पुलिस फोर्स का नोंगमै अखब बिदी गनुने वो नाव रे चोइरो लोले मोय सेना हारबदा वो कई नांग फंदी फलरो तबे पांडम कई फलरो दमने मोय कई नांग खंद्रबनिना मोय चोइरो लोन माउरे मोजी या अदु कई नांग दुसु याये सुम तौदिनि नथो अदुना मखोय यादे न खलन मथौ ताय मोजी मणिपुर साहित्य लमदा ममिंग लेरबा अयिबा अमा ओइरंबगी मथक्ता मयांग इम्फाल ड्रामाटिक यूनियन की प्रेसिडेंट नौजम खंबना था असिगी मरीदा इखंग खंगहोदना लेखिदबदा अवाव फोंदोकपगी मिफम अमा ngasi mayang imphal da leiba union asigi sanglenda pangthokre union asigi secretary chongtham syamchana luchingduna pangthokiba thoromaduda lekhidebagi mafamda min anitumina letuna awaw fongdoki loinena secretary chongtham syamchana lekhidaba khamba asi manipur sahitya bu awangba thakta pukhatnaba aiba ama oibagi mathakta manipur da fongba tongan tongan ba pause singda columnist amasu oiduna matam gi oiba issue kaya naineduna miyamda mitnakong singhalamba myoi amasuni mahakna manung matam sadana lekhidaba sina mayang imphal maikegi khakta natana lamda masida achoba mangjaba amasuni oiregani haina fongdokhi Sairenggi amadi wareng dari unna nipal birami makoidugi manungda panbayaba sargadadi wararoi laikang lada una mihat pungi thawai sener leibaki bali gi prajasing panbayaba direction ni when marksi press kisu mas kalamis wena thopu birami asigum lai kidrawa koi chairman biching biramba sing thawaina ingchikna mapul lekon tin krishna haina yang dramatic union mai kidu ayanda thamjari media gi lamda thabak tawriba miyoi singbu fajin ponchinduna aki akhang pibagi thabak tawbiganu haina universal mothers organization UMO gi president moirangthem sorojini leiman haikre ngasi lamphel leiba UMO gi office da pangthokiba pawgi famamada wafamasi fongdokladuna sorojini na hai pawmi singna lawriba thaudang asi yamna thagali ngasi fawbada awana thidana thawai khubak ta hapna miyam gi mitna kong oihaliba print amadi electronic media da thabak tawribu singbu maning makha tamhandaba haibasi yamna laibak thibani paw aranba ama fonglui haibagi namada pawmi singbu fajin punsinbagi thabak yariba makai tawganu asoiba aranba kaya yawrabasu chumthokpagi matam ama piriba matungda section na fongnaba haibiu leibaki thabak amadi miyamgi thabak tawbada media gi thaudang hanba legumsi lonena kanagumba miyoi singna media person singda aki ekhang piba natraga pressure piba asi tawgumsi hainasu fongdokhi lâu rồi thì mà làm đại kê hai người yêu em một người mama thì là thằng gia đình, à rồi nói nữa là chị cũng là ba, ai thôi bù rồi tận ra, chị đó, press media na, bao y hấp tấm ta là cái gì, lại số hay cho ba không cần gì chăm là ba phải giảm miam na, cái mai tao na bao y phong nó cái đôi bên nó, ai bác sĩ mà cho ai thằng gia cái, à rồi ngarang chú ai isa mang na ngасаги koi lamdam ji ayadi amadi manipur rifle lobada mapan training tawhandi ba asam training taw thabi ganu hai ba so haijagre ngasi si maksu ai koi jap jaba phire ama long na bagi jamang ta yu emon phire te long ba matam da press media ja sing ju maning tam na pau happy ro hai ba chima
ꯊꯝꯖꯔꯒ Manipur lengakna lamdam asida leiriba mayra paibisingda paliba FIR handou amadi nauna khallaba IRB MR singbo Assamda training tawgani hariba asi Manipur da leiriba training center da onna training tawbiyu haina thawai miragi ko convener P Sana Hanbina haikre ngasi Manipur Press Club Imphal da pangthokiba paw uniform amada wafam asi fongdok laduna Sana Hanbin hai lamdam asigi miyamda mitna kong oihaliba media singi editor singbo faningba matamda fajinba yaningde loinana Manipur da leiriba mayra paibising Damasiki ima ngaktani ima singda FIR pansiliba asi khudakta khongpham handokadabani lamdamasigi miyambu mitna kong ohenduna press ki ningtambabu khongauna duna editor singbu fawa punba amadi FIR panduna mayada fibun nambagi thabak lepiyu nauna training tawgadaba IRB personnel singbo Assam state ta oina training tawgani hariba asi mama obi singna yaba ngamloi koki singi oina safagadaba mafam singda tawgani haibadi yagani thani pan helaklaba koki amadi maite gilana sida koki singbo khutlai oina sizinaduna maite furup asibu muthatnaba honarakliba asida Manipur lengakna karigi loishinba ngamde nakhoi pairiba fam adu piba fam nate haibasi kawdo fai hainasu Sana Hanbina fongdoki Mangamo habo fam je amuko thamjage loinana amu hana mara paibida FIR sandra phagan habo fam jigi khongbang asima haldopiu amari lamdam jigi maman yamlaba editor singbu phaduna makoi gi pangan thangna pude gi thabak si jo haldopiu matung tabada masi tawr abodi mama obi singna tumina khangana leibadu leithoi loinana lamdam jigi maman yamlaba piji gi mani kaya taktana chiba nariba si chigum basi thingdana amadi india government da chapchaba waroi sin wa khai ama poranga bagi wari sanabati tawdana nahang tumina phangkondana leiba haibase koi khangma ngambagi pangal lore maramaduna athuba matamda solution poranga ba amadi lamdam mati da tohaning da thongdo kaya ama nahangna case pandre ma mara paibidi editorada de tonga bachingda tawgana khalibo wakan jin thutak lepiu na taba taragadi mama obi singna sibagi khongpham changchil laglabadi nahang ngamta ba yai habo phone selenga mo puda thamjai Lamdamasigi Mera Paibi Tarani Thuida Assam Rifles Leibe Yaroi Hairubagi Dama FIR Palibasi Lamdamasigi Mera Paibi Singda Panbali Haina Lowi Hariba FIR Asi Kudakta Handokadabani Karigumba Handoktaba Taragadi Lamdamasigi Mera Paibi Sing Fabiro Haina Akanba Khongjang Changsilagani Haina All Manipur Women Social Reformation and Development Samas Nupi Samasna Akanba Fam Tamlakli Ngasi Lampelda Leba Nupi Samas Ki Loishingda Pangthokpa Pau Uniform Amada Nupi Samas Ki Advisor KS Induna Hai Assam Rifles Tauriba amadi chathariba thawngsing lamdam asigi mipum khudingmakna khangnaraba ngaktani masina maram oiraga makhoi asi leiba yaroi haina miyamna laudna lakpani adubu wango sagangda makhoina lamdam asigi maya paibisingda utkhiba usit thawoidaba thawngsing aduna maram oiraga pendaba phongdoklubagi damak FIR panba asi yaningde FIR pange hairagana makhoi tarani thoida khakta panba yaroi lamdam asigi maya paibi khudingda palu maram masina makhoigi mathakta paliba FIR asi khudakta handokta taragadi lamdam asigi maya paibising pulap habiro haina akanba khongjang changsilagani fongdoki aduga amaga tachi leiminaba aduga saisu ata leiminaba pamani aduga moidi adu moi hangro hai dana yamna usit thoidana adi mara paibising dibu yam handana yengbai mong to bodu thongning gadagi moi khara nga khara henna ngambagi wani aduda tasir moi chawon thokte ba moina tawriga acting aduna chawon badagi ngangine ba aduna huji sida mara paibising right hogi mathakta pali ba FIR ro thuba matamda hadobiu kadu hadokter gadi koi nuti maya puna ma phabi ro haba masu kongjang ma choida changchen jarakani haibo wapam basi koi thamjani Nasigidi marki pau pijaba matang sida losinjare miting tabiri basingbu amuka hana kurumjari